Leibaklei lai. Leibaklei su ngasidi thabak jalamdi. Mama masa ngamdaba henjali haiduna. Leibaklei na. Premi lairo jango. Premi na. Thabak tawkhibadagi ukidaba kuirena laine. Tonda ngasai thengnei. Mana school chatpada. Aduda nang thabak jalaude. Imasu masa ngamdaba henjali haba. Aduda nangsu wari mada tawge. Mamasu kayam kanna ngamdabano hanguge na laine. Mamase makong karam thaba aduginida. Hanadagi hairadi yamna kankale. Chaksu fazana chaba ngame. Mapanda thoga fambasu ngame. Doctor nasu wakalawaba khananganu kaisu tawroina haye. Goli pizakraba. Pizakre. Adugi tamtakibada ngairi. Ada ine chawbina nangi fanekta lawba yagadra hangakpani. Mahanda fanek maru hawnina. Hoy yani. Aisu don exam tharamdagi paisa khara chile. Magi form fill up su tawdri. Tolo khara changakpadasu mama masa yengbada loina loigre. Ada ine chawbido adum lawon hayo namna khara ko. Tanja aduda ibol su changai. Ibema premi koirei ro. Hoy baba hoy mama hoy uda koirei na sum koirei ne. Fare ipasu hawai singse amta sayung silukige. Hairim naga chakre. Premi Leibaklei da mon silaga. Babadi yu dum thakidraba. Thakidre. Babani yu thaktabadagi ingolsa fazana yengsile. Aisu kharadi kome. Tamo hoidi kemairakdra. Mama nabasisu hangbalakdra. Premi nangna khangiduni lakti. Ai namadadi kaisumta khanne. Akoi tamodadi kitang warawe. Ado Leibaklei akoi naman haibadane nangse ina khumba nupa amada bini na noi namana hayena haibaniko. Leibaklei ngangna. Kaino haisiba. Aidi kemda khangli adugi wadudi. Adune aisu ngaini nupada kanana su khangni. Ado hari rejection siko. Farese. Ado tazen kanang adum pa hona banadra. Family nuktigi office da dunai. Ado premi akoi gi moigadi yamna khene. Adune ai amu pakatpadi yawe. Moya singna aise pambiridra khanbada. Chalo ai nangsu pangkhanda khanjala loibema. Da James na nang adu yam nungsi dudi. Hainari ngai duda khangdaba number ama kolai. Leibaklei na. Kana rezano side number su save su tawde. Office ki mi su mande. Premi na. Ko pakhalo he. Leibaklei su hoi heraga kola du pakhali. Hello. Kana. Aine Jameson ne. Jameson kai lege ai number save tawdabagi ne saunu ko. Premi na. Kanano. Jameson ne. Madugi chaganabada kaidawbagi amu call tawreijano. Tamilai ne. Leibaklei machinna khudombi du thammaga Premi dairei. Jameson na. Saudeda ado ngasidi no office atraba. Ngasidi mamada masa khitang ngai na adum chatre. Kharum faraba hojikbo. Fare ado da Jameson su thaba chawba matawri na dai. Thabak tawkhibadagi sumu khidreka. Ai udabdi lairi ngasi thabak chatabada nang James da hakraba. Haidi hayeng adum hairagena. Hayuko natradi madugi mida sauradi yam sathibani. Kawbaga sa sukume kumdabani. Jameson na khujina chilai. Tasengmadi Jameson na Leibaklei da call tawri ibadu. James na daw office na lagde hamin badagi tharakbani. Nai Leibaklei na kaidoragi da Jameson. Kem tawdeda asum kaino mana chipa adugini. Ado da Jameson aisu thamage ko. Ngai ko ai kaino ta yauge. Nangi namanabi yamna sathibi malebada aina koirani kharab daibiu ko. Fare thamage ko. Asi airaga kola do thamgre. Premi na madugi sakta thida kari hairino. Nangse mana koirani na hairiba. Kari yabirani ha aina mongonda leidu sarupudine ai ko yumga amta panjararoi. Leibaklei du no I Premi na. Ado ai mu chalage faneki da hairamage ko. Ado Leibaklei chiksili ko nang khara ngasai gi wado noi namagi hairamaga chakre. Leibaklei su Premi na chakraga matomda khanjai. Akhoi na mana tawrisibu karino. Aingonda karimata haibasu natana thabak singda loisile. Somda James na nungai ni ba madugi nupido. Aingonda karimata su hairtaba.
call tarapasu yai haba. Ai na habadi call su tarakte. Kari mata swarak taba. Khangni ba yengdi. Ai su call su tarak monda. Jameson na yarida masu yadabagi tawriyorne. Mi mama masa ngamdi na hadudi. Angang nangi haunabi amu tati ngambiru ko. Ngangoi aduga ma nungai ni ba yengdi. Ngasi khak noi da koira pasida ko. Ai ko ka loina chai dore. Tanja do da Jenita jangai. Tamacho paisa kita piyo. Hayengdi lari mata lege. James kari mata kumakde Jameson na. Kaya noi chan sidagi lawro. Noi tamacho sia ngasi di kaino ba tawrabane. Mangonda ka kaimta hairano ko. Jenita do ai fe jengumaga. Masigi druba sasidi ba ko. Hairaga chendokre. Jameson no oga leyawi. Kariba druba sa. Haigumdana mandu maline. Hairaga amu matomda nokje. James to somda matomda Leibaklei office da lagdabagi kari mata hairagdabagi waraudari. Jameson na ai chalage nang waro horo ko hairaga thokre. James kari mata hairagdi adum leyawi. Jameson na imasi ai chalage. Susilana ichabu kari charage. Imasi nachanupana ngasidine kari mata pizatre. Ai ma masigi ngangsidi bako. Jameson na fagi tawri. Oda imasi imungi mi khuyam sidi bako. Hanadi kitang leiramane. Hojikti mi ngata ngairine. Oda imasi ai chalage. Yumdasu imaga thaba ma chagadaba lehawe. Chale ko imasi. Hairam laga chakre. Asumna numidangi chak ising toaga Leibaklei su qualifying to paloiraduna Vedio musagina konda famthai. Aduga James da call tawi. James su ngasaidagi Leibaklei na call taropadu ngaiserambani. Call taraba matamsidadi James Leibaklei da warobana call adu paidre. Leibaklei na call tawbasu pairati thabak jinbagi oiramgani. Asi khalaga call adu amuk hanna tawdre. Fi oina saraga lekre. James call lakbadasu payodagum taw. Amuk hannasu call taraktabaduda hanadagi kharaga warauraga leire. Amuk henna warauba haibadu oikre. Sana tombi amadi tonsana moigi yumda sanaga khabo higa moi mayamga party tawrami. Sana tombina kari mata khaluna akoi Leibaklei gidi nangonda soidana aina pigani natrane dada. Tonsanana hoi soidana pigani iyambana hairisine. Nangumba minusi khangba pukchel chawba mida ichan nupina leiba phangzaba kase marai bagda thamba salabani keino khabana adudi tamo akoi sanada mala leijaba phangzaba kaise marai ba farabane natrane bai atopa nupa amana mani farabane Sanatomina hayeng itay machalaga Leibaklei da wasa direct hita hairage. Sanana yamna nungaizare itayma. Itaymana paisa watpa leirasu nanaw da taibirao. Nanaw sana leizare. Sanatomina hoi inaw leiringai dabu itaymana karigi wazarudoino. Moi masendu yuga thakminadana Sanatomi tonsana punna ngauthari. Angan bai yukni Leibaklei surjadeba ipabu khurumjari. Ipa ibungo nachagi imungse ana ai yaudana pansi nuksana leiba ngama pinabiyo. Tona iche ngasidi chak to khara ngalo pung 7:30 school yogadabane. Mapandagi exam hogdone. Ada aigi monthly free da pitradi exam thaba yaroin hai. Je ngasibudi ai chalurage. Ada hayeng soidana twbiyu koi che. Hoi hayeng da je soidana thirage. Ngasibudi exam da chalura. Kana nagadabani ko. Chalo laik to pazarura. Leibaklei machinda soli. Aibo kanadagi hangodoino. Leibaklei faniyam warabasu mapada hairabadi oire khanduna marup haubi ine chawbi da hairage na chakri. Chawbisu machagi school gi fee thibida ngairi na leiramdre. Leibaklei wakhal wana halai aduga chak thongna karaidagi pesana manaw nupagi school gi fee thigani na khali. Dona je chaloraba. Leibaklei du wakhal amada leikibana tahodre.
Ton amukasu kauri. Je, chak loirabo? Loire. Babado saringida akoiga puna chaminarase hayo. Hoi, hairaga mapabu chak chanaba haiba chakre. Ibohal oren charage matik sidang loisilage na lehui. Tona, oren charage je. Hoi, se, nang chatho, exam thengani. Je, mama cham ta pijarukigi. Hoi, Leibaklei su thokri. Leibaklei mama bu chak pijanaba changi. Ima, chak sakra chasi. Tamfa tamna bolai, aduga chagadu chari. Tamfana. Ibema, ima chak yamna chaningdre. Ima, sige torpa sidang loisilasiba. Aduga ne, tawasiba. Hairaga mama bu chak inbiri. Tamfa machana pidi yungaga. Angang oina imungi bar pumba. Nangna loina puraga leiri. Ichase kayada waraba. Mama, wadi karigi wadono. Aigidi mamaga mamagana aibu subnungaina thanbirusidi. Ima, aikhoidagi hena waba mayam ama nomagi charam fauba chaba fangdraba kaya masu leiribani. Asi airaga mama bu thembirei. Tamfana. Donki exam na karam kandagi haugadoino. Ngasidagi haudoine. Hayengdi magi school gi free dasu thidoadoine. Imana ngamdabadasu paisa loina changkre. Free na karaidagi thidoiba. Ai ine chawbi da chaluye. Fane ahum leibada mana fane hanga ina premin haidana aduda piruye hayeng paisa da pirake na hayowe. Testing badi Leibaklei mama bu wakal wakidanaba mama da haizili. Fare nangsu thabak chakadabanina loisinjaruro. Imase isase kemda tawdre. Leibaklei thabak sing loisinba loireduna thabak chanaba thalai. Tona, je, ai chalukige. Oi, loiri tho muko ton. Oi je, hairamlaga magi manakta changaga manamna mallaga chakre. Leibaklei su office tamna lai. Office yawi ngasidi James tu nganna office da famaga leirami. Leibaklei changaga famtharaga. Sir, good morning. Ngasidi yamna ngana yaoramina kari lege. James kari mata khumde tumina lei. Leibaklei makatarai. Sir, marang call tawbasu pairakte. James antakti sauna. Nang office ki staff ni. Kanage yaba yarogano thabake ta lepida. Office ka basibu kanimba matamda ka linu matamda lepe yabra. Marang mama do. Haiba loidringaida. Adumari tawgadaba ordi ngasidagi nang thabak mona lakpa yaroi. Mafamsida thabak tawbugi pathokchaba leeroi. Aduga amuh hanasu nangina sakta ulakanu. James ngayaki asawbaduna karisu kanthaba tawdana Leibaklei da haikibani. Leibaklei su mama masa ngamdabagi lakpa farak tabani. Phone tawbadasu paibirakdena haizage tawbadu James na adugi tanjamawa pibiramde. Leibaklei na. Fare sir, ai ngasidagi mafam asida amuk hanasu office kararoi. Ado kitangni maram chadabrana khale sir na tawbirise. Sir na ai amuk hana saulakanu habadusu aigi sakse amuk hana sir na ularoi. Hairamnaga Leibaklei du yamna nungaitana chakre. James su karimata haidana lehawi. Manang nupagi school gi free karaidagi thigani khanbada wakal mangaga lambida sum lakbada lambigi mayaida mangaga chalami. Gari masu kanna khonglai. Leibaklei gari na khonglakpadu wakal amada leibana taudre. Gari manungdagi laurai. Karino siningabo. Leibaklei gyan khangta tarakduna farandoi. Leibaklei gi ingna changjarabi maithong adu urubada gari thoriba nupa adusu tumina lekre. Leibaklei na. Sorry. Ai wakal amada leire. Thazaudre. Hairamlaga Leibaklei du chakre. Nupa adusu Leibaklei bu urubada pungaw ngawkre.